Laija, nang aiki kemta khandraba. Ningthibi na hairakpani Laija tapna. Aibu kari pakum piyo haibana. Bi, ai isase pakum leitrabadawna tawi. Aigi de aripani Laija. Masida nangna yaningba yaningdaba ai khangdre. Wado haiduna Ningthibi phamlambadu sat haugatuna chatke tawbaga Laija su sat haugatuna Ningthibigi khudangdu phaduna. Kainubi, wase asengba madi ngangnase. Ningthibi pirang thangba mityengna Laija da tatu yengduna. Ai wasa tabinaba leitrabada. Aibu kari haiko haibano Laija. Laija makhutuna Ningthibigi lengjumda thamduna. Kainubi, nangna ngasi ngangliba mayamsa kaino. Ningthibi lengjumda thangkatliba Laijagi makhuttu tapna lauthokduna. Farese, nangsu lehauro. Aisu chatlage. Yarui. Nangi na tawduda aini nangbu mafamsidagi chathanba pamdi. Ningthibi asemba minok ama nokduna. Aibu kadawko haibano Laija. Yumduda aina karamna lenba haibado nangsu khangliba natra. Aise nupini Laija. Aisu ichabu nungsiba masak khangdorabi mama amasune. Adubo ai tasingna imungdugi miyot mini khangduna hingba pamdre. Laija, ai tasingna sininge. Wado haiduna Ningthibi Laija da chetna konsinduna kapi yamna pena kapjari. Laija mathadagi Ningthibi bu lauthokduna mapidu nungsina taithokpiraga. Se kapkono. Nangna kari khali haiba aisu khange. Bi, aise nangi matam amagi marup Laijane. Aduna aina nangidama karigi lepoi. Laija, farese nangsu ngaiko ai thinbigeba. Yarniya Laija, thilanu ai dum chakhrage. Yade ai thingeba ko. Wado haiduna Laija su loshingadaba khara loshilaga Ningthibi bu mayum phawba thilaklami. Ningthibi na changlakpa ubada memado khara saungningaga leibaga ngangba horaklami. Napamduda kari thaiba muk chatluribano. Nanem aina ngangbaga khumdaba makhe. Ningthibi ngasidi wahai amata khumde manemda hanna phawba yengdana tumina magi kada kakhatkre. Mema khoidau thitna lehawi. He, waraktabi. Ahal amana hangli khangladi karino haibado khumba chatnabani ni he. Kari mongnu ni sibo. Ningthibi tarabasu tashinadana kada prap changlaktuna kapi yamna pena kapi. Masira aigi punsi. Mamingtagi hingba punsi. Ngaijakhiba minungsisu phangdrabada. Laibak nangna ifamda tawriba changyengse kari changyengno. Ai yam ware. Ai hingningdre. Ai sininge. Wahang su ai tegine. Bakum su ai tegine. Birang su ai hakakine. Adubo minukti kadai. Ngaijakhiba minukti thambiramdre ifamda. Nungthilgi nila halakpa matamdu me mamana chabagi lukhaktu Ningthibina phengbra haiduna ngaibani. Adubu phengdrabaduda machinda prok sonna phengi. Pharui. Mahatto ngambine. Khara nungshige tawbusida nungsibaga uluba yaroi. Tanjaduda nilaso halaktuna changlakpaga memana kon thambagi makholdu tabada Ningthibi chakhumda leibra khana changlakpaduda mama oina leirambaduda kaino imana kon phengira mema asemba minok ama noktuna hoini he ibema do masang amdena imana sum tawribani kai oina ngamdabna haise o makok to chi haibane aisu yengambadagi kumlaklaga tawramisini nila makha tadana makhoigi kada prap ka khatkhre Ningthibi tumina phamungda hiptuna leirambaduda nila su changshinduna nasado ngamde haradi kolkok tawpa yadra nangba Ningthibi tapna hogatuna kaisu tawdre ayambo yam kana ngamdabasu natabasida hoini aduboba kanna ngamgera ngamoira hairak tawni haiba
ꯃꯇꯨꯡꯗ ꯍꯥꯏꯔꯛꯑꯒꯦ ꯌꯥꯝꯕꯣ ꯌꯥꯝꯕꯨꯡ ꯐꯤ ꯍꯣꯡꯅꯕ ꯇꯧꯕꯤꯔꯣ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯅꯤꯂꯅ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯅꯪ ꯄꯣꯊꯥꯔꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯅꯤꯂꯁꯨ ꯁꯠ ꯍꯧꯒꯠꯇꯨꯅ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯏꯁꯥꯁꯦ ꯐ꯭ꯔꯦꯁ ꯑꯝꯇ ꯑꯣꯏꯊꯣꯛꯀꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯌꯥꯝꯕꯣ ꯅꯤꯂꯁꯨ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤ ꯅꯤꯂꯅ ꯆꯪꯈꯤꯕꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯃꯤꯅꯝꯕ ꯌꯥꯎꯗ꯭ꯔꯕ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯄꯤꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯉꯁꯤꯗꯤ ꯅꯤꯂꯅ ꯊꯣꯡꯂꯦ ꯅꯤꯡꯊꯤꯕꯤꯁꯨ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯑꯦꯟꯁꯥꯡ ꯑꯗꯨ ꯑꯁꯨꯝ ꯁꯦꯝꯂꯤ ꯃꯦꯃꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯩꯃꯥ ꯕꯦꯝꯃ ꯅꯪꯕꯨ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯅꯤꯡꯊꯤꯕꯤ ꯃꯅꯦꯝꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯌꯥꯅꯤꯗ ꯏꯃꯥ ꯀꯥꯗ ꯏꯊꯟꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯂꯩꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯏꯃꯥꯁꯨ ꯏꯕꯨꯡꯉꯣꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯐꯔꯦ ꯐꯔꯦ ꯂꯩꯔꯣ ꯍꯣꯏ ꯏꯃꯥ ꯃꯦꯃꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯒ ꯅꯤꯂꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯀꯥꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯕ꯭ꯔꯕ ꯑꯁ ꯌꯥꯝꯕꯣꯡ ꯈꯨꯝꯁꯨ ꯈꯨꯝꯕꯅꯤ ꯏꯊꯟꯇ ꯂꯩꯕꯗꯣ ꯇꯜꯂꯦ ꯍꯥꯏꯕ ꯍꯣꯏ ꯂꯩꯗ ꯂꯩꯔꯣꯁꯦ ꯑꯩꯁꯨ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯤ ꯆꯥꯗ꯭ꯔꯤ ꯅꯤꯂꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯐꯥꯏꯜ ꯈꯔ ꯌꯦꯡꯒꯗꯕ ꯂꯩ ꯍꯥꯏꯕꯗꯨꯗ ꯅꯝꯗꯅ ꯅꯤꯡꯊꯤꯕꯤꯅ ꯊꯥꯒꯠꯈ꯭ꯔꯗꯨꯅ ꯅꯤꯡꯊꯤꯕꯤꯁꯨ ꯇꯞꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯏ ꯃꯦꯃꯁꯨ ꯃꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯅꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯎ ꯏꯃꯧꯗꯤ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨ ꯅꯄꯥꯝ ꯆꯠꯄꯗ ꯀꯟꯅꯕ ꯅꯤꯡꯊꯤꯕꯤ ꯆꯥꯛꯇꯨ ꯍꯨꯛꯅ ꯉꯁꯤꯗꯤ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥꯗꯤ ꯆꯠꯂꯛꯇꯕ꯭ꯔꯣ ꯊꯥꯏꯅ ꯃꯦꯃ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯔꯦ ꯀꯔꯤ ꯃꯧꯅꯣꯅꯦ ꯃꯁꯤꯗꯤ ꯃꯆꯤꯟꯒ ꯈꯨꯝꯃꯤꯁꯤꯕꯣ ꯑꯩꯁꯦ ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯂꯧꯕꯤꯔꯤꯕ ꯏꯃꯥꯒꯤ ꯅꯃꯧꯅꯦ ꯀꯥꯎꯔꯕ ꯃꯦꯃ ꯁꯥꯎꯅ ꯈꯣꯟꯖꯦꯜꯗꯤ ꯀꯟꯈꯠꯇꯅ ꯍꯦ ꯋꯥꯔꯛꯇꯕꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯅꯌꯨꯝꯗꯨꯗ ꯅꯃꯥ ꯅꯄꯥꯗꯨꯅ ꯉꯥꯡꯉꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ꯭ꯔꯅꯦꯍꯦ ꯃꯤꯅꯥꯏ ꯅꯨꯕꯤ ꯅꯤꯡꯊꯤꯕꯤ ꯃꯅꯦꯝꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯏꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯅꯋꯣꯡ ꯅꯇꯧꯗꯣ ꯂꯧꯔꯤꯕ ꯁꯛꯂꯣꯟꯗꯨꯕꯨ ꯏꯃꯥꯕꯨ ꯄꯣꯛꯄ ꯏꯃꯥꯒꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ ꯍꯔꯦ ꯀꯌꯥꯗ ꯀꯜꯂꯤꯕ ꯃꯆꯤꯟꯗꯨ ꯌꯦꯡꯉꯨꯅꯦꯍꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗꯅ ꯍꯌꯦꯡꯁꯤꯗ ꯌꯧꯈꯤꯁꯅꯨ ꯃꯦꯃꯩꯗꯤ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯅꯤꯡꯊꯤꯕꯤ ꯃꯈꯨꯠꯇꯨ ꯄꯨꯈꯝꯗꯨꯗ ꯁꯠ ꯍꯥꯝꯖꯤꯟꯗꯨꯅ ꯆꯥꯛ ꯉꯥꯏꯍꯥꯛꯇ ꯆꯥꯕꯁꯦ ꯆꯥꯐꯝꯒ ꯈꯪꯗꯦ ꯃꯣꯏꯅ ꯃꯊꯤꯕꯣꯡꯁꯦ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯃꯤꯒꯤ ꯃꯅꯥꯛꯁꯤꯗ ꯈꯣꯏꯗꯧꯅ ꯉꯔꯪ ꯉꯪꯕꯁꯤꯕꯨ ꯀꯔꯤꯅꯣ ꯆꯥꯛ ꯉꯥꯏꯍꯥꯛꯇ ꯆꯥꯕꯁꯤꯕꯨ ꯈꯣꯏ ꯎꯄꯨ ꯃꯅꯥꯛꯇ ꯐꯝꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯅꯦ ꯃꯦꯃ ꯃꯃꯧꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯂꯩꯕꯅ ꯋꯥꯗꯨ ꯀꯟꯅ ꯉꯥꯡꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯃꯃꯧꯕꯨ ꯌꯦꯛꯄꯗꯤ ꯍꯦꯟꯒꯠꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯃꯄꯨꯔꯣꯏꯕ ꯇꯥꯅꯕ ꯀꯧꯔꯛꯂꯝꯃꯤ ꯌꯥꯝꯕꯣꯡ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯀꯨꯝꯊꯕꯤꯔꯛꯎꯕ ꯃꯦꯃ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯅꯤꯡꯊꯤꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯂꯁꯨ ꯇꯥꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯂꯒ ꯀꯩꯗꯧꯔꯦ ꯅꯤꯡꯊꯤꯕꯤ ꯃꯣꯡ ꯍꯥꯗꯅ ꯍꯛꯆꯥꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯩ ꯁꯤꯁꯦ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯏꯁꯦ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯁꯝꯒꯦꯁꯦ ꯀꯥꯗ ꯆꯪꯉꯁꯦ ꯃꯦꯃ ꯃꯃꯧꯗ ꯈꯥꯅ ꯌꯦꯡꯂꯒ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯌꯥꯔꯦ ꯄꯣꯊꯥꯍꯜꯂꯨꯔꯣ ꯏꯃꯥ ꯂꯣꯏꯁꯤꯜꯂꯛꯈꯤ ꯃꯥꯕꯨ ꯄꯨꯈꯠꯅꯕ ꯅꯪꯕꯨ ꯀꯧꯍꯟꯕꯅꯤ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯄꯣꯊꯥꯔꯨꯔꯣ ꯅꯤꯡꯊꯤꯕꯤ ꯃꯅꯦꯝꯗ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯃꯄꯨꯔꯣꯏꯕꯒ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯦꯃ ꯃꯃꯧꯅ ꯆꯥꯔꯝꯕꯒꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯕ ꯀꯣꯜ ꯂꯨꯈꯥꯛꯇꯨ ꯁꯦꯡꯖꯤꯟꯅꯕ ꯂꯥꯛꯅꯔꯤ ꯀꯥ ꯌꯧꯕꯒ ꯅꯤꯂꯅ ꯅꯤꯡꯊꯤꯕꯤꯕꯨ ꯇꯞꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯒ ꯐꯔꯦ ꯄꯣꯊꯥꯔꯣꯀꯣ ꯑꯩ ꯀꯥꯡꯈꯜꯁꯦ ꯊꯥꯕꯤꯔꯛꯑꯒꯦ ꯍꯣꯏ ꯌꯥꯝꯕꯣ ꯅꯤꯂꯅ ꯇꯞꯅ ꯀꯥꯡꯈꯜꯗꯨ ꯊꯥꯗꯨꯅ ꯇꯨꯝꯊꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯐꯥꯏꯜ ꯁꯨꯕꯗꯨ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯅꯤꯂꯅ ꯐꯥꯏꯜ ꯁꯨꯕ ꯂꯣꯏꯔꯛꯄꯗ ꯅꯤꯡꯊꯤꯕꯤꯗꯨ ꯃꯃꯤꯠꯇꯨ ꯇꯔꯥꯎ ꯄꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯞꯅ ꯀꯥꯡꯈꯜꯒꯤ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯇꯨꯅ ꯀꯩꯗꯧꯔꯒꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯅꯤꯡꯊꯤꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯤꯂꯗ ꯇꯇꯨ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯂ ꯇꯞꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯤꯡꯊꯤꯕꯤ
Kaisu taude. Adudi tumnaba taurodana. Yambo, ai tumningde. Mitse. Ishingi khanba mikupta kanagumba amana tumthaba yaroi haibagum khamba dauna tawi. Nilesu tapna phamungda phamthaduna se kaisu tauroi ai leisidi. Ningthibi nilada tatu yengduna yambo how ai nungshibra. Nila nokmi tauduna kainu nangna hangliba wahangduba ai sinangi kanano ningthibi. Nangna kari khalaga wahangde ngoda hanglibano khangde yambo adubu ngasidi wahang su hangningi pakhum su taningi. Nila tapna ningthibibu samduna lairiba corridor du puthoraktuna atiyada thokliba tha jamabu yamna munna yengi. Animak wahai amata hainade. Nila ningthibida munna yenglaktuna hangkibu wahangdugi pakhum piba horaklami. Tha jamagi manghase yam phase. Adubu madi aina kalakpa phaude. Piktak taba masing thiba ngamdaba thawan singsina kuphet ka phet nganduna aina nangbu nushibagi wari liri. Makoina su takli. Makoina masing thiba ngamdabagum aigi nungsibasu mamal naide. Mapal naide. Yambo. Aduna aisu haigi. Aina aigi ningthibibu thamoi sengna amakpa machet amata yaudana nungsiye. Ningthibi mapuroibada chetna konsili yamna chetna aduga nilagi mathadagi hangdaklami. Yambo. Karigumba aina yambungda minamlamba tarabadi yambungna ibu ngakpigadra. Nila no fet tauna karigi thazaroi thajagani. Nangna iphamda lishing minamlabasu aina nangbu adumak thazagani. Maramdi aina nangbu thamoi sengna nungsiye ningthibi. Mapuroibagi wadu tabada ningthibi mikupsida mapuroibabu nungsiba hilakpagum tawzari. Ngamlabadi khomjinba malemda lairiba nungsiba pumba tamlamgani khudol oina nungsiba pumba nafamda ngaihak asum thabaldo yenglaba matungda anido amuk changlaktuna tapna tumthaba themli. Adubu tumthau haibadi yadri. Karigi nungsiba haibasina thamoida nuksi khangde taktuna hanjin landarabada karamnadi tumthagani ningaidana. Ayukto ngana haugatuna tawgadaba thabak khara loishinduna ningthibisu iru maithajaba loiduna lairare. Ngaihaki matungda makeup tongnaba misu laktuna ningthibibu keba hokre kundo mabo lengnaba. Cameraman su laktuna arangbam tawdana ningthibi kundo lengnaba haiduna mapalda thoraktuna thariba kangnagi phagda angauba phina kubliba aduda laibak ahumla kattuna kakhatkre. Mahaki yet oida laija amadi leikaigi mamanabi ama phamduna punsigi yumbal mari chetnaba ahoba haibadu laitana nungaina panjage haiduna kundo mabo laibakkat langla ani paiduna lengbusu hokre. Cameraman aduna makhal ge post tawduna photo kaya namli. Kundo do amuk pai amuk kon amuk thada tawduna photo do kapli. Mikupta da ningthibi hangjaki masana masada chatnabini haiduna tawribara thabaksibu chumlibara. Ibung ipwa ine indon pumnamaki mamangda ikai khangdabi tahalibase haiduna ngaihaki matungda lai lengbusu loiraduna ningthibisu mama mabunga chaktu punna chaminari. Mama ibe marasina chaktu nungsina machada inbiri. Bema imana iliba ngasigi chaksinane ichagi punsida wata padaba nungaya phabata oyuko. Memagi waduda ningthibi kaptuna ima ningthibi mamada amuk handuna chaktu inbiri. Mathangda ningthibi chakhom ama tawduna mabungda nungsine inbiri. Adubu mitki pidi lepa laite basanta mapidu phat taithoktuna machalda amuk inbiduna. Hey kaigi kapino kapkono tawhaide masina ichilupa punsi chupalap nagadabadi natedana. Wado haiduna basanta su mamaidu laithoktuna kapi. Machinda machalbu kapkanu haina themlabasu thamoida machalbu nungsibagi ithakna hanjil yaibada
ꯂꯦꯞꯈ꯭ꯔꯣ ꯌꯥꯗ꯭ꯔꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯆꯥꯛ ꯇꯣꯛꯂꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯣꯂꯣꯏ ꯁꯦꯠꯄꯤꯁꯨ ꯂꯥꯛꯇꯨꯅ ꯅꯤꯡꯊꯤꯕꯤꯕꯨ ꯀꯩꯅꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯐꯪꯅꯕ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯣꯔꯁꯨ ꯂꯥꯛꯇꯨꯅ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜꯒꯤ ꯁꯪꯒꯥꯏꯗꯨ ꯗꯣꯟ ꯕꯦꯟꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯔꯦ ꯃꯈꯣꯜꯗꯨꯅ ꯀꯥꯏꯅꯒꯗꯧꯔꯦ ꯈꯪꯂꯤꯕ ꯊꯃꯣꯏ ꯀꯌꯥꯗꯤ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯔꯤ ꯕꯣꯔꯁꯨ ꯃꯥꯝꯇꯣꯞꯇ ꯄꯨꯊꯣꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯩꯅꯥꯁꯨ ꯊꯣꯛꯂꯛꯂꯦ ꯁꯩꯊꯥꯔꯦ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗꯁꯨ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯌꯨꯕꯤ ꯂꯐꯣꯏ ꯀꯝꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯄꯨꯜꯂꯔꯦ ꯃꯃꯥ ꯏꯕꯦꯝꯃꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯀꯨꯟꯖꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯤꯕꯤ ꯑꯩꯇꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯁꯝꯕꯜ ꯈꯥꯔꯤꯕꯅꯤ ꯃꯇꯥꯒꯨꯝ ꯇꯔꯦꯠꯂꯛ ꯀꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯉꯧꯕ ꯀꯨꯟꯗꯣꯁꯨ ꯍꯨꯛꯈ꯭ꯔꯦ ꯇꯠꯅ ꯊꯥꯅ ꯌꯥꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯤꯖꯤ ꯑꯅꯤ ꯀꯤꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯊꯣꯏꯗꯤꯡ ꯀꯥꯡꯁꯨꯕꯤꯁꯨ ꯏꯟꯅꯕ ꯂꯣꯏꯔꯗꯨꯅ ꯅꯇꯤꯛꯅꯤ ꯅꯔꯥꯏꯅꯤ ꯂꯩꯖꯍꯧꯔꯣ ꯃꯇꯥꯒꯨꯝ ꯅꯤꯂꯁꯨ ꯅꯤꯡꯊꯤꯕꯤꯕꯨ ꯊꯅꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯏꯈꯠ ꯈꯠꯅ ꯅꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯅꯤꯂꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤꯁꯨ ꯅꯤꯂꯅ ꯊꯅꯝꯕꯒꯤꯔ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯕꯒꯤꯔ ꯈꯪꯗ꯭ꯔꯦ ꯇꯞꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯔꯥꯁꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯌꯨꯀꯣ ꯅꯃꯥ ꯁꯛꯄꯤ ꯅꯅꯦꯝꯅ ꯏꯃꯧꯇꯅꯤ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯆꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯎꯀꯣ ꯏꯃꯥ ꯅꯤꯡꯊꯤꯕꯤ ꯃꯕꯨꯡꯕꯨ ꯑꯃꯨꯛ ꯈꯨꯔꯨꯝꯖꯗꯨꯅ ꯇꯥꯃꯣ ꯕꯁꯟꯇ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯏꯆꯜꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯔꯕꯅꯤ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯕꯁꯟꯇ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯐꯠ-ꯐꯠ ꯅꯥꯟꯊꯣꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯥꯏꯅꯔꯁꯤ ꯃꯇꯥꯒꯨꯝ ꯅꯤꯡꯊꯤꯕꯤꯁꯨ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯛꯄ ꯍꯧꯔꯒ ꯄꯨꯟꯁꯤꯗ ꯋꯥꯠꯇꯕ ꯑꯣꯏꯌꯨ ꯍꯥꯏꯕꯒꯨꯝ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇ ꯁꯦꯅꯤꯡꯃꯥꯁꯨ ꯍꯨꯜꯂꯝꯂꯒ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯗꯨꯅ ꯔꯥꯁꯤ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯅꯤꯡꯊꯤꯕꯤ ꯃꯄꯤꯗꯨꯁꯨ ꯇꯞ ꯇꯞ ꯁꯤꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯅ ꯃꯄꯤꯗꯨ ꯐꯠ-ꯐꯠ ꯅꯥꯟꯊꯣꯛꯇꯨꯅ ꯏꯃꯥ ꯅꯆꯥ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ ꯅꯆꯥꯒꯤ ꯊꯧꯅꯥ ꯍꯜꯂꯕꯒꯨꯝ ꯇꯧꯔꯦ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯖꯒꯦꯀꯣ ꯏꯃꯥ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯅꯤꯡꯊꯤꯕꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯒ ꯇꯨꯝꯍꯧꯗꯕꯒ ꯃꯁꯥꯗꯨ ꯆꯣꯛꯊꯕꯅꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯅꯕꯗꯤ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯍꯧꯒꯠꯅꯔꯛꯄ ꯃꯇꯝꯗ ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯄꯤꯅꯈ꯭ꯔꯦ ꯃꯦꯃꯗꯤ ꯃꯃꯧꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯤꯕꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯄꯤꯖꯔꯕ ꯃꯇꯨꯡ ꯑꯣꯐꯤꯁ ꯆꯠꯍꯟꯈ꯭ꯔꯦ ꯅꯤꯂꯅ ꯑꯣꯐꯤꯁ ꯆꯠꯈꯤꯕꯒ ꯃꯦꯃ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯦ ꯅꯪꯅ ꯉꯔꯥꯡ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯀꯔꯤꯅꯣ ꯍꯥ ꯏꯃꯥꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯁꯥꯖꯠꯇꯨꯗꯤ ꯀꯩꯅꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯈꯪꯉꯦꯗꯅ ꯅꯤꯡꯊꯤꯕꯤ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯏꯃꯥ ꯈꯛꯇꯒꯤ ꯅꯠꯇꯤꯌꯦ ꯏꯃꯥꯅ ꯁꯤꯔꯀꯥꯟꯗ ꯃꯁꯤ ꯑꯩꯒꯤ ꯑꯃꯨꯛ ꯑꯣꯏꯍꯧꯗꯣꯏꯅꯦ ꯈꯪꯉꯅꯤꯀꯣ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯦ ꯏꯃꯥ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯄꯥꯝꯕ ꯇꯧꯔꯣ ꯑꯗꯨꯒ ꯀꯣꯜꯂꯤꯛꯇꯣ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯒ ꯊꯅꯝꯃꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯦꯃ ꯊꯋꯥꯏ ꯆꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯤꯕꯤ ꯐꯤ ꯑꯃ ꯍꯣꯡꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯍꯦ ꯀꯥꯏꯗꯅꯣ ꯅꯪ ꯃꯗꯨ ꯏꯃꯥꯅ ꯄꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯩ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯤꯕ꯭ꯔꯥꯅꯦꯍꯦ ꯅꯪꯕꯣ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯊꯥꯖꯗ꯭ꯔꯦꯅꯦꯍꯦ ꯃꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯈꯨꯠ ꯊꯤꯟꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯕꯤ ꯆꯠꯈ꯭ꯔꯦ ꯃꯦꯃꯁꯨ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯧꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯅꯤꯡꯗ ꯍꯨꯔꯥꯟꯕꯤ ꯑꯃꯒꯨꯝ ꯏꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯅꯦꯝ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ ꯅꯤꯡꯊꯤꯕꯤ ꯈꯪꯖꯕ ꯅꯠꯇꯦ ꯅꯤꯡꯊꯤꯕꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯧꯔꯒ ꯀꯨꯝꯗꯨꯅ ꯆꯪꯈꯤꯕꯗꯨꯗ ꯃꯦꯃꯁꯨ ꯄ꯭ꯔꯞ
ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯔꯤ꯫